ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯇꯥꯡꯖꯕꯤꯅꯤ ꯅꯀꯥꯗ 15 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯤꯆꯟꯗ ꯆꯥꯎꯃꯒ ꯏꯔꯩꯒꯗꯣ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯂꯤ꯫ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯅ ꯏꯔꯩꯗꯤ ꯃꯤꯅꯧ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯈꯪꯅꯕꯁꯤꯡ ꯑꯗꯨ ꯆꯥꯎꯕꯗ ꯃꯈꯣꯟ ꯑꯗꯨ ꯏꯇꯞ ꯇꯞꯈꯩ ꯍꯪꯂꯤ꯫ ꯆꯥꯎꯕꯁꯨ ꯏꯔꯩꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯤ꯫ ꯉꯔꯥꯡꯇ ꯂꯥꯛꯄ ꯃꯥꯅ ꯉꯁꯤ ꯌꯨꯝꯁꯤꯒꯤ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯏꯀꯥꯏꯅ ꯍꯪꯖꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯣꯏꯗꯧꯔꯤꯕꯅꯣ? ꯆꯥꯎꯕꯁꯨ ꯍꯦꯛ ꯃꯔꯦꯝꯈꯥꯒꯤ ꯃꯆꯟꯒꯨꯝ ꯏꯔꯩꯕꯨ ꯈꯟꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯔꯩꯅ ꯈꯪꯗꯕ ꯄꯨꯝꯅꯃꯛ ꯇꯥꯛꯄꯤꯔꯤ ꯃꯥꯁꯨ꯫ ꯇꯥꯆꯧꯋꯥ, ꯍꯥꯎ, ꯇꯥ ꯆꯥꯎꯕꯗꯤ ꯀꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯅꯣ? ꯏꯆꯝ ꯆꯝꯅ ꯍꯪꯖꯔꯛꯄꯅꯤ ꯏꯔꯩ ꯆꯥꯎꯕꯗ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯆꯥꯎꯕꯗꯨ ꯅꯣꯛꯂꯗꯨꯅ, ꯑꯩꯉꯣꯟꯗ ꯂꯩꯅꯕ ꯅꯨꯄꯤꯗꯣ ꯑꯗꯨ ꯂꯩꯇ꯭ꯔꯤꯕ ꯑꯇꯣꯟ, ꯑꯗꯨꯅ ꯑꯩ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ꯫ ꯍꯥꯏꯖꯤꯟꯅꯨꯗ ꯇꯥ ꯆꯥꯎꯕ꯫ ꯍꯥꯏꯖꯤꯟꯗꯦ, ꯑꯩꯅ ꯀꯔꯤꯒꯤ ꯑꯇꯣꯟꯗ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯗꯅ ꯍꯥꯏꯖꯤꯟꯗꯣꯏꯅꯣ? ꯍꯥꯏꯖꯤꯟꯅꯔꯒꯅ ꯑꯩꯉꯣꯟꯗ ꯇꯣꯡꯖꯕꯁꯨ ꯂꯩꯇꯅ꯫ ꯇꯥ ꯆꯥꯎꯕꯁꯦ ꯊꯃꯣꯏꯒꯤ ꯋꯥ ꯂꯣꯠꯄ ꯃꯥꯜꯂꯤꯗ꯫ ꯂꯣꯠꯇꯦ ꯍꯥꯏꯕꯅꯦ ꯃꯦ ꯑꯇꯣꯟ ꯅꯪꯕꯣ꯫ ꯅꯪ ꯇꯥ ꯆꯥꯎꯕꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯈꯔꯁꯨ ꯊꯥꯖꯧꯒꯗꯧꯔꯒꯦ꯫ ꯏꯔꯩ ꯅꯨꯛꯃꯤꯒ ꯇꯧꯗꯨꯅ, ꯉꯔꯥꯡꯇ ꯂꯥꯛꯑꯁꯨ ꯇꯥ ꯆꯥꯎꯕꯒꯤ ꯄꯨꯛꯆꯦꯜꯗꯤ ꯑꯩꯅ ꯈꯪꯕ ꯉꯝꯃꯤꯗ꯫ ꯑꯗꯨꯅꯦꯕ ꯑꯇꯣꯟꯇꯅꯤ ꯑꯩꯒꯤ ꯋꯥꯁꯦ ꯁꯠ ꯈꯪꯕꯤꯔꯤꯁꯦ꯫ ꯏꯔꯩ ꯆꯥꯎꯕꯗ ꯌꯦꯡꯂꯒ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯁꯤꯜꯂꯤ꯫ ꯋꯥꯇꯕꯤ ꯃꯃꯧꯕꯨ ꯀꯧꯗꯨꯅ ꯀꯤꯆꯟꯗ ꯆꯪꯂꯛꯂꯤ꯫ ꯑꯇꯣꯟ, ꯕꯨꯡꯗꯨꯕꯨ ꯍꯧꯒꯠꯈ꯭ꯔꯕꯅꯦꯍꯦ꯫ ꯏꯔꯩ ꯑꯦꯟꯁꯥꯡ ꯁꯦꯝꯂꯝꯕꯗꯨ ꯂꯦꯞꯂꯗꯨꯅ, ꯃꯥ, ꯑꯩꯅ ꯉꯁꯥꯏ ꯊꯥꯔꯛꯄꯗꯗꯤ ꯍꯧꯒꯠꯍꯧꯗ꯭ꯔꯤ, ꯍꯧꯖꯤꯛꯇꯤ ꯈꯪꯗꯦ ꯍꯧꯒꯠꯂꯝꯒꯗ꯭ꯔꯥꯗꯣ꯫ ꯋꯥꯇꯕꯤ ꯗꯥꯏꯅꯤꯡ ꯆꯦꯌꯔ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯂꯒ, ꯀꯔꯤꯅꯣꯅꯦꯍꯦ ꯅꯣꯏ ꯈꯛꯂꯣ ꯀꯤꯆꯟꯗ ꯂꯩꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯑꯉꯥꯡꯁꯤꯡꯁꯨ ꯂꯩꯔꯤꯕꯣꯏꯅ ꯈꯜꯂꯦ ꯑꯗꯨꯒ꯫ ꯉꯔꯥꯡꯗ ꯂꯥꯛꯄ ꯃꯟꯗꯣꯝꯆꯥꯁꯦ ꯎꯀꯥꯏ ꯍꯦꯛꯇ ꯇꯛꯄꯤꯔꯕ꯭ꯔꯥ ꯅꯣꯡꯉꯥꯟꯕꯁꯤꯗꯒꯤ? ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯔꯕꯅꯦꯕ, ꯃꯣꯏꯗ ꯃꯟꯗꯣꯝꯆꯥꯁꯦ ꯃꯊꯟꯇ ꯍꯨꯟꯗꯣꯛꯀꯅꯨ, ꯊꯕꯛꯇꯣ ꯄꯨꯂꯞ ꯇꯧꯃꯤꯟꯅꯧꯑꯣꯅ꯫ ꯉꯥꯡꯗꯅ ꯀꯤꯆꯟꯗꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒ ꯀꯥꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯎꯔꯥꯎ ꯊꯔꯥꯎ ꯇꯧꯗꯨꯅ ꯍꯧꯗꯣꯔꯛꯂꯤ꯫ ꯖꯤꯅꯥ, ꯍꯦꯂꯤ, ꯁꯜꯄꯥ, ꯅꯣꯏꯕꯨ ꯑꯝꯇ ꯍꯧꯒꯠꯅꯗ꯭ꯔꯤꯕꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ, ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯅꯁꯤꯕꯣ? ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯅꯌꯨꯝꯒ ꯄꯥꯜꯂꯨꯅꯨꯀꯣ꯫ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟ ꯆꯦꯟꯊꯅꯕ ꯃꯆꯥ ꯉꯥꯛꯇꯣꯏꯅ ꯇꯧꯔꯗꯅ꯫ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯁꯤꯗ ꯑꯁꯨꯛ ꯌꯥꯍꯧ ꯊꯦꯡꯅꯁꯤꯅꯗꯤ ꯍꯌꯦꯡ ꯃꯤꯒꯤ ꯌꯨꯝꯗꯨꯗ ꯃꯧ ꯑꯣꯏꯔꯗꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯅꯣꯏꯕꯣ? ꯋꯥꯇꯕꯤꯅ ꯉꯥꯡꯂꯛꯄꯗꯨꯗꯗꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯁꯨ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯄꯨꯛ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯋꯥꯁꯔꯨꯝꯗ ꯄꯩꯁꯤꯟꯅꯈꯤ ꯅꯨꯄꯤ ꯑꯍꯨꯝꯃꯛꯇꯨ꯫ ꯅꯨꯄꯥꯗꯨ ꯃꯄꯨꯟꯁꯤꯒꯤ ꯌꯨ ꯊꯛꯇꯕꯅꯤꯅ ꯉꯔꯥꯡ ꯈꯤꯇꯪ ꯊꯛꯂꯨꯕꯒꯤ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯏꯊꯤꯟ ꯊꯤꯟꯗꯣꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯀꯩꯅꯣ ꯑꯩꯕꯣ, ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯏꯁꯤꯕꯣ? ꯀꯣꯛꯀꯁꯦ ꯉꯥꯎꯔꯤ ꯌꯥꯝ ꯍꯩꯅꯗꯕ ꯑꯃ ꯇꯧꯏꯗ꯫ ꯐꯃꯨꯡꯒꯤ ꯃꯣꯝꯄꯥꯛꯀꯨꯝ ꯃꯣꯟ ꯂꯥꯎꯕꯗꯨꯗ ꯃꯃꯤꯠꯇꯤ ꯄꯥꯡꯊꯣꯛꯇꯕꯤ ꯃꯈꯨꯠꯇꯨꯅ ꯃꯥꯔꯒ ꯌꯦꯡꯂꯤ꯫ ꯄꯨꯅꯤꯜ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ꯫ ꯉꯔꯥꯡ ꯃꯥꯅ ꯐꯃꯥꯡꯗ ꯇꯨꯝꯈꯤꯕꯗꯣ, ꯑꯗꯨꯅ ꯃꯥ ꯉꯛꯆꯩ ꯃꯥꯅ ꯐꯃꯥꯡꯗ ꯇꯨꯝꯂꯝꯕꯗꯣ꯫ ꯃꯥꯅ ꯇꯨꯝꯅ ꯉꯛꯅ ꯂꯩꯔꯤꯉꯩ ꯋꯥꯇꯕꯤ ꯃꯆꯥꯅꯨꯄꯥ ꯍꯧꯒꯠꯂꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯂꯥꯛꯄꯗ ꯐꯃꯥꯡꯗꯨꯗ ꯐꯛ ꯊꯥꯗꯨꯅ ꯇꯨꯝꯂꯤꯕꯗꯨ ꯎꯕꯗ ꯃꯃꯤꯠꯀꯗꯨ ꯂꯥꯎꯊꯣꯛꯂꯗꯨꯅ, ꯀꯔꯤꯅꯣꯅꯦꯍꯦꯕꯣ ꯐꯃꯥꯡꯗꯨꯗ ꯇꯧꯔꯤꯗꯨꯕꯣ? ꯄꯨꯅꯤꯜ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯨ ꯄꯥꯡꯂꯗꯨꯅ, ꯇꯨꯝꯃꯤꯅꯤ ꯏꯃꯥ, ꯎꯗ꯭ꯔꯣ ꯑꯩꯒꯤꯁꯤꯕꯣ? ꯍꯣ, ꯇꯨꯝꯕꯗꯣ ꯐꯃꯨꯡꯗ ꯐꯖꯅ ꯇꯨꯝꯕ ꯀꯩꯗꯧꯒꯦ? ꯐꯃꯥꯡꯗꯨꯗ ꯐꯛꯇꯨꯒ ꯇꯨꯝꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯅꯨꯊꯪꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯋꯥꯅꯤ? ꯐꯃꯨꯡꯗꯤ ꯑꯩꯅ ꯅꯨꯄꯤꯗꯣ ꯑꯣꯏꯅ ꯇꯨꯝꯍꯟꯕꯤꯔꯕꯅꯤ, ꯅꯨꯡꯉꯥꯏꯇ꯭ꯔꯗꯅ꯫ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯂꯥꯛꯄꯗꯨꯗ ꯑꯩꯅ ꯐꯃꯨꯡꯗ ꯇꯨꯝꯃꯒ ꯃꯥꯅ ꯃꯈꯥꯗ ꯇꯨꯝꯃꯗꯤ ꯑꯎꯕ ꯃꯤꯅ ꯑꯩꯅ ꯊꯤꯅ ꯇꯧꯕ ꯃꯥꯟꯈꯤꯅꯤꯅ ꯑꯩꯅ ꯐꯃꯥꯡꯁꯤꯗ ꯇꯨꯝꯃꯤꯅꯤ꯫ ꯀꯅꯥꯅꯣꯅꯦ ꯍꯦ ꯅꯨꯄꯤ ꯍꯥꯏꯗꯤ? ꯅꯨꯄꯤ ꯍꯥꯏꯗꯤ ꯅꯣꯏꯅ ꯂꯨꯍꯣꯡꯉꯣꯅ ꯉꯔꯥꯡ ꯍꯣꯡꯈꯤꯕ ꯅꯨꯄꯤꯗꯣ, ꯑꯗꯨꯗꯣ ꯍꯥꯏꯕ꯫ ꯑꯁꯤꯐꯥꯎ ꯈꯪꯗ꯭ꯔꯕ ꯈꯪꯗꯦ, ꯅꯨꯄꯤꯗꯣ, ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯣ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯌꯥꯝ ꯄꯥꯝꯖꯕꯤꯗꯣ꯫ ꯕꯣꯡ, ꯅꯪꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅꯦ, ꯈꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯎ꯫ ꯉꯔꯥꯡ ꯂꯨꯍꯣꯡꯉꯛꯏꯕ ꯅꯨꯄꯤꯗꯣ ꯅꯪꯒꯤꯗꯨ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤꯅꯦ꯫ ꯑꯗꯨꯝꯅ ꯃꯤꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯒꯅꯨ꯫ ꯅꯄꯥ ꯇꯥꯈ꯭ꯔꯕꯗꯤꯅꯦ ꯁꯣꯏꯗꯅ ꯂꯥꯟꯊꯣꯛꯑꯅꯤ꯫ ꯐꯖꯅꯅꯦ ꯉꯥꯡꯕ ꯇꯝꯃꯨ ꯋꯥ ꯉꯥꯡꯕꯗ, ꯈꯪꯉꯕ꯭ꯔꯥ? ꯀꯔꯤꯒꯤ ꯂꯥꯟꯊꯣꯛꯇꯣꯏꯕ? ꯅꯣꯏꯅ ꯂꯨꯍꯣꯡꯉꯣꯅ ꯍꯣꯡꯕꯤꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯔꯤ ꯑꯃꯨꯛ ꯁꯥꯎꯗꯧꯔꯤꯕ ꯑꯩꯉꯣꯟꯗ? ꯂꯥꯟꯁꯨ ꯍꯧꯍꯟꯕ, ꯂꯥꯟꯐꯥꯁꯨ ꯑꯣꯏꯌꯨ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯅꯥꯅ ꯌꯥꯅꯤꯒꯦ? ꯋꯥꯊꯤ ꯉꯥꯡꯗꯅ ꯂꯩꯔꯅꯨꯀꯣ, ꯑꯔꯦꯝꯕꯗ ꯆꯩ ꯆꯥꯅꯤ꯫ ꯕ꯭ꯔꯁ ꯇꯧꯊꯣꯛꯂꯒꯅꯦ ꯀꯨꯝꯃꯣ ꯃꯈꯥꯗ, ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯕ ꯃꯈꯥꯗ ꯉꯥꯏꯅꯍꯧꯔꯕꯅꯤ꯫ ꯕꯣꯡ, ꯁꯠ ꯊꯨꯅ ꯀꯨꯝꯃꯧꯀꯣ꯫
ꯑꯩ ꯃꯈꯥꯗ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕꯒ ꯉꯝꯃꯔꯣꯏ ꯁꯤꯗ ꯑꯣꯏꯅ ꯄꯨꯍꯜꯂꯣ ꯑꯉꯥꯡ ꯑꯃꯗ ꯇꯧꯔꯒ ꯏꯃꯥꯅ ꯈꯔ ꯄꯨꯍꯜꯂꯣ ꯄꯥꯎꯅ ꯉꯥꯡꯕꯗꯣ ꯇꯥꯅꯤꯡꯗꯦꯕ ꯅꯪꯒ ꯉꯥꯡꯅꯕꯗꯤꯅꯦ ꯉꯝꯆꯄꯣꯟꯇꯦꯗ ꯍꯣꯏ ꯄꯨꯍꯜꯂꯛꯀꯦ ꯑꯉꯥꯡꯗ ꯅꯤꯡꯊꯧ ꯁꯥꯗꯅ ꯑꯣꯔꯗꯔ ꯇꯧꯗꯅꯅꯦ ꯐꯝꯗꯅ ꯂꯩꯕ ꯅꯪꯗꯤ ꯏꯃꯥ ꯅꯨꯄꯤꯗꯣ ꯄꯨꯍꯜꯂꯛꯀꯅꯨꯀꯣ ꯍꯦꯂꯤꯔ ꯀꯅꯥꯅꯣꯃ ꯄꯨꯍꯜꯂꯣ ꯃꯥꯅ ꯄꯨꯔꯛꯑꯗꯤ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯣꯏꯀꯣ ꯋꯥꯗꯕꯤ ꯄꯨꯅꯤꯜꯅ ꯍꯥꯏꯔꯤꯒꯗꯨ ꯇꯥꯗꯕꯤ ꯕ꯭ꯔꯞ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯤ ꯀꯤꯆꯟꯗꯅ ꯀꯝꯗꯧꯔꯤ ꯃꯌꯥꯝꯗꯣ ꯄꯝꯂꯥꯡ ꯍꯦꯛ ꯂꯥꯡꯂꯤ ꯖꯤꯅꯥꯅ ꯉꯁꯤꯗꯤ ꯏꯅꯝꯃꯩ ꯃꯈꯨꯠ ꯌꯦꯡꯁꯤꯀꯣ ꯆꯧ ꯄ꯭ꯔꯦꯝꯆꯥꯅ ꯌꯦꯡꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯅꯦꯕ ꯆꯧ ꯍꯦꯂꯤꯅ ꯑꯃꯨꯛ ꯏꯕꯦꯝꯃ ꯕꯥꯆꯧꯅ ꯀꯣꯛ ꯀꯧꯔꯣ ꯆꯧꯑꯅ ꯀꯧꯗꯣꯏ ꯁꯔꯨꯛꯄꯗꯤ ꯑꯈꯪꯕ ꯃꯤꯗꯤ ꯈꯔꯕꯨ ꯐꯔꯦ ꯁꯨꯈꯪ ꯈꯪꯗꯕ ꯃꯤꯅꯗꯤ ꯅꯪꯅ ꯆꯧꯑꯅ ꯍꯦꯛ ꯀꯧꯕꯗꯣ ꯀꯅꯥ ꯈꯪꯅꯦ ꯄꯨꯄꯨꯗ ꯆꯧ ꯄ꯭ꯂꯦꯠ ꯑꯃ ꯀꯥꯏꯅꯒ ꯀꯧꯔꯛꯄꯁꯣ ꯖꯤꯅꯥꯅ ꯏꯕꯦꯝꯃ ꯑꯩꯁꯨ ꯐꯅ ꯌꯥꯝꯅꯗꯤ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯣ ꯐꯦꯜ ꯑꯗꯨꯝ ꯑꯣꯏꯕ ꯈꯪꯉꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯧꯑꯅ ꯑꯗꯨꯝ ꯀꯧꯔꯛꯂꯕꯅꯤꯅꯅꯦ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯁꯤꯗꯗꯤ ꯁꯦꯝꯗꯣꯛꯄ ꯉꯝꯗꯗꯅꯅꯦ ꯆꯧꯗ ꯑꯗꯨꯝ ꯇꯥꯔꯦ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯤꯡꯉꯦꯗ ꯑꯩꯒꯤ ꯄꯨꯛꯁꯦ ꯊꯥꯖꯤꯜꯂꯣꯅ ꯈꯣꯡꯉꯛꯑꯦꯃꯤ ꯀ꯭ꯔꯨ ꯁꯤꯜꯄꯥꯒꯤ ꯋꯥꯗꯨꯗ ꯄ꯭ꯔꯦꯝꯆꯥꯅ ꯆꯥꯕ ꯍꯧꯔꯣꯗꯅ ꯅꯣꯏꯁꯣ ꯕ꯭ꯔꯦꯛꯐꯥꯁꯇꯣ ꯌꯥꯍꯧ ꯊꯦꯡꯕ ꯃꯤꯕꯨ ꯑꯗꯨꯝ ꯉꯥꯏꯔ ꯂꯩꯒꯗ꯭ꯔꯣ ꯍꯧꯔꯣ ꯆꯥꯕ ꯃꯌꯥꯝꯗꯣ ꯄ꯭ꯔꯦꯝꯆꯥꯟꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯍꯧꯅꯔꯝꯃꯤ ꯋꯥꯇꯕꯤ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯏꯍꯜꯂꯦ ꯅꯪ ꯀꯀꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯔꯨꯛꯇꯣ ꯃꯥꯒꯤ ꯀꯥꯗ ꯅꯪ ꯈꯔ ꯄꯨꯈꯠꯂꯣꯅ ꯍꯥꯏꯔꯛꯄꯅꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯍꯧꯔꯝꯕꯗꯨ ꯎꯕꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯣ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯂꯣꯏꯕ ꯑꯍꯥꯟꯕ ꯃꯤꯗꯨꯅꯅꯦ ꯑꯗꯨꯝ ꯊꯤꯜꯂꯨꯔꯣ ꯅꯣꯏ ꯃꯔꯛꯇꯩ ꯋꯥꯇꯕꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯇꯕꯩ ꯈꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯄ꯭ꯔꯦꯝꯆꯥꯟ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯅꯣꯛ ꯃꯔꯨꯝꯗꯩ ꯁꯨꯛꯇꯨꯅ ꯌꯦꯡꯕꯤꯗꯨ ꯇꯧꯔꯗꯨꯅ ꯃꯌꯥꯝ ꯆꯥꯔꯤꯉꯩꯁꯤꯗ ꯑꯗꯨꯝ ꯆꯥꯍꯧꯕ ꯀꯩꯗꯧꯏ ꯍꯥꯏꯅꯣ ꯃꯥ ꯀꯌꯥꯝ ꯆꯥꯎꯔꯗꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯀꯅꯥꯅ ꯄꯨꯈꯠꯂꯛꯀꯅꯤꯅ ꯈꯜꯂꯤꯅꯣꯕ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯜꯂꯛꯀꯅꯨꯀꯣ ꯅꯆꯥꯅꯨꯄꯥꯗꯣ ꯈꯔ ꯐꯖꯅ ꯍꯥꯏꯌꯨ ꯃꯃꯥ ꯑꯁꯤ ꯈꯛ ꯍꯥꯏꯔꯝꯂꯒ ꯃꯥꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯏꯔꯩꯅ ꯆꯪꯂꯛꯄꯗ ꯃꯀꯨꯕꯣꯛꯅ ꯁꯥꯎꯅ ꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯀꯤꯖꯕꯗꯤ ꯐꯥꯎꯖꯩ ꯑꯗꯨꯕꯨ ꯃꯥ ꯍꯩꯔꯛ ꯃꯀꯨꯕꯣꯛꯅ ꯆꯠꯈꯤꯕꯗꯨ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯀꯤꯆꯟꯅ ꯆꯪꯂꯛꯂꯤ ꯖꯤꯅꯥ ꯏꯔꯩ ꯆꯪꯂꯛꯄ ꯎꯕꯗ ꯍꯦꯂꯤꯗ ꯃꯤꯆꯤ ꯊꯛ ꯈꯠꯆꯜꯂꯛꯂꯤ ꯍꯦꯂꯤ ꯖꯤꯅꯥꯒꯤ ꯃꯤꯆꯤꯒꯤ ꯑꯥꯔꯊ ꯈꯪꯕꯅ ꯃꯥꯁꯨ ꯁꯠ ꯀꯨꯞꯂꯤ ꯆꯥꯎꯈ꯭ꯔꯄꯣꯠꯅꯤꯗ ꯅꯨꯄꯥ ꯃꯣꯏꯅ ꯆꯥꯎꯕ ꯀꯥꯏꯁꯦ ꯏꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯍꯦꯂꯤꯅ ꯏꯅꯝꯆꯥ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯔꯨꯛꯇꯣ ꯀꯥꯗ ꯑꯣꯏꯅ ꯄꯨꯔꯛꯑꯣꯌꯦ ꯏꯔꯩꯗꯤ ꯈꯪꯖꯗꯕꯅꯤꯅ ꯄꯨꯅꯤꯜꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯔꯨꯛꯇꯣ ꯃꯈꯣꯏꯒꯤ ꯔꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯁꯤꯜꯄꯥꯅ ꯍꯅꯨꯕꯅ ꯊꯤꯅ ꯉꯥꯡꯕꯤꯔꯛꯇꯅꯅꯦ ꯏꯅꯝꯆꯥꯁꯦ ꯅꯨꯄꯤ ꯅꯪ ꯀꯣꯛꯄꯤꯔꯨꯒꯦ ꯍꯥꯏꯗꯦꯕ ꯀꯩꯗꯧꯕꯩ ꯉꯥꯡꯗꯣꯏꯕ ꯉꯥꯡꯁꯅꯨ ꯑꯩ ꯄꯨꯄꯨꯗ ꯍꯥꯏꯗꯣꯛꯀꯦ ꯏꯔꯩ ꯔꯨꯝ ꯃꯅꯨꯡ ꯆꯪꯉꯛꯄꯗꯗꯤ ꯅꯨꯄꯥꯗꯨ ꯂꯩꯔꯝꯗ꯭ꯔꯤ ꯐꯅꯗꯨꯝ ꯐꯔꯦ ꯂꯩꯔꯝꯗꯕꯅ ꯃꯥꯎꯕꯁꯦ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯃꯁꯛꯁꯦ ꯎꯕꯗ ꯕꯤꯄꯤꯒꯁꯦ ꯍꯥꯏ ꯑꯣꯏ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯜꯂꯝꯂꯒ ꯊꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯅꯨꯄꯥꯗꯨ ꯐꯠ ꯆꯪꯂꯛꯂꯤ ꯄꯨꯅꯤꯜ ꯄꯤꯁꯨꯝꯗꯨ ꯑꯔꯩꯈꯩ ꯁꯨꯛꯂꯗꯨꯅ ꯀꯩꯗꯧꯔꯤꯕ ꯅꯪꯒꯤ ꯁꯤꯗ ꯏꯔꯩ ꯏꯊꯛ ꯊꯛꯀꯠꯂꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯄꯨꯈꯠꯂꯛꯄꯅꯤ ꯅꯪꯒꯤ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯄꯨꯈꯠꯂꯣꯅ ꯍꯥꯏꯔꯤꯕ ꯍꯩꯄꯥ ꯌꯥꯝ ꯁꯥꯕꯩ ꯋꯥꯔꯕ ꯅꯪꯁꯦ ꯑꯉꯥꯡꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯌꯨ ꯃꯤ ꯎꯁꯤꯗꯕ ꯊꯕꯛ ꯌꯥꯝ ꯇꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯈꯨꯠꯆꯥꯎꯁꯤꯗ ꯑꯃꯨꯛ ꯊꯥꯕꯒꯤ ꯊꯥꯕꯝ ꯐꯥꯎꯕ ꯂꯩꯇꯦꯅꯦ ꯏꯔꯩ ꯇꯞꯅ ꯈꯨꯝꯂꯛꯂꯤ ꯍꯦꯂꯤꯅ ꯅꯪꯅ ꯀꯥꯗ ꯄꯨꯈꯠꯂꯛꯑꯣ ꯍꯥꯏꯌꯦꯅ ꯄꯨꯈꯠꯂꯛꯄꯅꯤ ꯀꯔꯤ ꯃꯤꯅꯣ ꯈꯪꯗꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯈꯩ ꯄꯪꯉꯥꯡ ꯉꯥꯡꯉꯤ ꯌꯥꯔꯦ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ ꯃꯇꯨꯡꯗ ꯑꯩꯒꯤ ꯌꯥꯕ ꯌꯥꯎꯗꯅ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕꯗ ꯄꯨꯔꯛꯄ ꯌꯥꯔꯣꯏ ꯅꯪꯅ ꯏꯔꯩ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯤ ꯃꯤꯀꯨꯞꯁꯤꯗ ꯀꯔꯤꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯂꯛꯄ ꯍꯧꯕꯒ ꯑꯣꯏ ꯃꯤꯅ ꯍꯥꯏꯁꯦ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯅꯪ ꯀꯩꯝꯇ ꯈꯨꯝꯗꯕꯤꯗꯒ ꯆꯠꯈ꯭ꯔꯤꯗꯣ ꯑꯩꯁꯦ ꯑꯃꯨꯛ ꯁꯤꯠꯇꯕꯩ ꯋꯥꯔꯣ ꯉꯔꯥꯡꯗ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯃꯉꯣꯟꯗ ꯅꯨꯄꯥ ꯃꯥꯅ ꯈꯔ ꯌꯦꯡꯁꯤꯟꯕ ꯃꯥꯟꯕ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯏꯔꯩꯗꯣ ꯐꯅ ꯋꯥ ꯉꯥꯡꯗꯕ ꯁꯥꯎꯒꯟꯗꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗꯤ ꯑꯗꯨꯝ ꯋꯥ ꯉꯥꯡꯅꯤꯡꯉꯛꯄ ꯁꯥꯎꯅꯤꯡꯂꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ ꯍꯣꯏ ꯋꯥꯍꯩꯁꯤ ꯈꯥꯏꯔꯝꯂꯒ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤ ꯊꯣꯔꯛꯂꯤ ꯔꯨꯝꯗꯒꯤ ꯊꯃꯣꯏꯗꯗꯤ ꯇꯥꯔꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯂꯣꯠꯇꯨꯅ ꯄꯨꯅꯤꯜ ꯃꯆꯤꯟꯗꯣ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯉꯥꯡꯅꯤꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕꯒꯁꯨ ꯇꯧꯔꯤ ꯑꯃꯨꯛ ꯊꯥꯕꯗ ꯊꯥꯐꯝ ꯐꯥꯎ ꯂꯩꯇꯕ ꯃꯥꯅ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯒꯠꯂꯛꯀꯗꯧꯔꯤꯗ ꯑꯩꯗꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯎꯕ ꯈꯨꯗꯤꯡꯒꯤ ꯀꯤꯆꯟꯗ ꯑꯃꯨꯛ ꯆꯪꯂꯛꯂꯤ ꯏꯔꯩꯗꯣ ꯂꯩꯁꯥꯕꯤ ꯑꯍꯨꯝꯗꯣ ꯈꯗꯥꯡ ꯊꯥꯗꯗꯨꯅ ꯇꯤꯜꯍꯧ ꯆꯅꯝ ꯃꯔꯣꯏ ꯀꯩꯀꯥ ꯃꯟꯗꯨꯅ ꯂꯩꯔꯝꯃꯤ ꯖꯤꯅꯥꯅ ꯏꯅꯝꯃ ꯁꯦ ꯐꯝ ꯂꯥꯛꯑꯣ
Iraisu changsaduna dining chair amada phamtharaga makoina malliba maroido masu manba yausele. Indomcha kakado sauropro nangonda. Irai makokodo nomladuna saure. Ayuk anganbasida machiringa manadongada samna hongdore. Leisabi ahomdo wawa nokle iraigi akonbagi waduda. Kakana indomchada kaikai harake. Irai ponil harakpo wado direct adum harakle. Mage yaba yaudana magine haiba kaimta tawbe haroin haire. Salpana adude yam tiphaba wani kain mama tumna dum tawjarsani thabak ka singa do nomcha adu oitandi indomcha sawadena Jinana inamage supporter mayam leri se uraba aduna kaimta kiyuno dapuna phana tikni nganglasune wadi mahausa daine adum ngangla abane khoidaso akoi sho mamangda de yamki adabu dapuna ma hekle thoki bagane karamta na ma kidam Helena mok indomcha nanga kaktang thongo ko chak to dei thongage ba Silpana mo chak dei thongage haraga machi di sungeng leng di nangna aina dum tawza taw lei report da haipa do saroina hariba sawnang phok hawat khraga rice cooker do da chak thongna ma tawre Silpana mi se thabak ta hon ge haidina kari tawna khangmoi nomcha irei ipang pang na dum khumdorakle ai di khangdi adobura sawhalaba Mado dumne thabak ase sasat amma loiraga ma mathang tawkibada akoina tawnaba thabakane am lehokponte da nang haide ngondara ha nangona na tiina haise mi loinamak ni haibani kainu angona goramadine nasamana mani hojarido khudang yela haidawni khangaba is laishram ne pin haibado atak aphungnarakanu ko mi mamangda yam chi ka yei khara ki yoibema Jinana inammagai khoini sei mapan thokraga Noi ningam thongnar kiramta dihe sakta duga ngangnari ba mangang singdo noi sakhang mamina takradi ti nungna birani hena bani saban singdo na wache hena ling nuksit kitang kana sepada prang laina paikradi aduga ngang thorei singduga Salpana mo picture sune chin phawdi mini hen bayade thongna bodi achaw moini hen kraso loksingna samu phai ba pramana masulei banida nupia madu kaungdo phai ko Helena mo nangi dena loksingna yongjongni phadoise khangaba Silpana blin kharang manbe nangna mi khudau chikpa wasai asam ngangi sikaina ha Helena ima pokningi ne siri bema nangi samugi mahod lin kharauda ayoin hana phardana no music ba Ingrazi da haraga nangayo you wana Salpa phamlambadagi phok haugalak kuitan hek tanai helibo heli su Salpana phangdanaba dining table dugi akoibaduda kuichen chele nungthelgi matamni aton thongdinagi manem pokna korokpani ireisu ta duna kai haige ma bungdi kadom nong jetkre madi kakaga thokmina kibani ngasai chai hek tokpaga watabi mamongda ngakningna duna karamba ka kanoni he aton nang hairsiba Iredi chamna adum kumlakli ma amma mapalam dalai haiba kakado nupi thibadu nataba amma mi kharawang bado haujita gan khanglanglakni watabi mamong nupi na kaka hairiba se Michael bani haiba hai Michael lan hei nang kaka haisiba hoi ma ka Michael do maga thukmina khimni hai mangona kaka kawudaba natin he dadara tamora makangni he Mine taraga nungai kiroi pharasu phatrasu masa pakhang oiribanina mi kai khini ko ton akhoi punilgi mamana bani semto mingaudo abuma mathang de data kauragi wantabe khangning na mo hanglakle ngai khone he ton bunga noi ningarang tumina dabra ireisu iting na khomdorakle tumina diema mari phamangda phangtharanga tumban aina phamungda tumi aina hana phamangna tumge tawbado adamana mahoina tumagena tumkhredo hai noini ne tonari ba moong dabo nakubong naga takradine imung se salan sanani ko aduna horendi phamungda pulap tumina imana se hairamena ne bongda khara tamu ko halaga hoima tamge adode horenungan balak pagi chana ba manado makhana semni singse nangsu yungsila hoima wadabi khangnung nungsiba phaujai magi mamong nupigi mawongda wahai ama haiba khoding
Hoi ma, asumna sum haibasida. Kariga suk nungsibano, ngarang talang poirabaso, magi jamjarabi mamosina, mipum khudingbu, magi maikaida chingsinbagum tauriba. Michael hoidani. Noi ngang today kamthogani ba? Chathoya saida, noi ngang kai, hinadiko. Pilot na, matamni na nangde, kyam kuire ba? Gan khara taba Michael de, punul na taram daw wadu khangbana. Bye. Mi machaningol du so, magi nungsiraba, sagay na tay, imong manung, nungsiraba mama mapa, mabung mo pagya thadok tu na, yung mamogi mo ina laklibani. Nang gihong nabi, mina nungay ni nungay rin kang dakay, pang chay ba, pangangang ba tatawagan. Ponil, bit yam later na. As, nabido, atay ka na mo iram de kang ba? Ay nanoy da nung mau, wari likiba, college geta, gari maning halak ba daw, ay natingjil hay ba nabido, ado iram. Oh, nang nanong malikiba daw ko da. Nang nalalaga, nupido darahan matahalaga, nang nuna saujale do na dro. Oho, laibag tu da ba tamlam ba di, adum lawre na do. Punil, mamit tu pay na, pailatayang na do na. Mangalak minaba pa daw, miya mo sita ba? Ado da iso, tawagyaw na tawa nida. Angang ni kay na, kaya mo sita geda, ay gigari mong sa tukay na mininupado na. Aday, nupido na tinga po kibawa nida, may nupado. Pilot na mo. Aday, nupado ki nupido, nanggaluhong iba nupido oiraga, lerambay wani, natro. Ay di ngarang luhong pa daw, bor kay nain nigi yakting do, yengaga, kari nang singay kang bro. Nang nakari mo nung singay no, mingi luhong batan jato da. Pilot tinok lado na. Dr. Kamal gi, brozendo gi luhong pa do, ado do kang nung singlak pa si Reina, ngarangi kamay do da. Masak do, yengoy gi kanbani. Ay do, sungay yengoy gi kanbani. Adubo mana, ay ginakang tukayrakpagi, magi masakto, ay nung hong giwani. Hera, adumay na gadi panghay-hay no dano pa. Hayang kitang nangari, matung ko ininig ina do ba? Nganu mapigi matung machana, ko ina ba daw, adumay inarakini bo nang so. Nang di taram ni, adugo mapagtabat habag do di. Ay di, sungtahoy tawri ka nga ba? Yang na tari da na do ba de? Hayang may kalakini di kang di. Ay nangahan may mangan kriba matam do, pamuri ikay naga. Yam chopa male, nangi dugi kwai dun. Nupi thi banoi gi dikang di, nupi thi da ba egi khalaga ne, khara yang naraga ngang na se wase. Yai ko. Nang so, nupi do kok thi jala se kai no ne. Ngarang kai na mama na bida, phasa phasa ba mayam mo yaw ki ba do gi marak da gi ama etek tho lore. Ai khoi di khanga ba, khut sina ne, kak sik kak hada hada na ne, thi raga kak law ba mi do, achang ma mi do khalaga law jaragi. Law ni. Nangi kaksinaga hutana thibu kok lawida. Lasta phangda phangdragana lambi gi chitaida bora khok paiduna chatlibi mayam dudai khara kuchu kumen thokpi ma thira loi natro ne. Era taning de nang wado makha taranu ko na. Asing bahari taibong mioi base sawe nam ni ko